ngasi phongkhiba tongan tongan Manipuri siphongsing amasum thokhiba thawdo wathoksingdagi maruoib ipausing myamna thamjagi ahanbada more da sakot thaurangi mingda Manipur lengang na thausalamata pekat payaroi HTC Kanglup kayana khundari cosmopolitans border town more da lalon itiki thaba khudimak me ahumdigi horakhiba kangluk irang asina apan bathokle highway da athingba kaya leibana men tadaba phiba mayuknari more sakot hanma pami adumena mak sakot thaurangi mingda Manipur lengang na more da thausil natragana thaurang amata pekat payaroi India lengang na athubada political settlement ama purakna bokhona gadabani Imphal Valley da Kuki sing amuk hana leibigi oithokpa leiraroi irang asi loisin ba ibisi center gi makuta leire loinana Kuki singgi marom dom lepsabagi demand adu Indian constitution gi makada pigadabani amuk hana kuthokna ba natraga wakhal tanada ba thoktana bagi dama Manipur lengang na more da makhalamata gi thabak tawroidabani loinana political settlement purakna bokhona gadabani Prime Minister na Parliament wap amata phongdoktana leiri adugo Manipur gi wathok asi usinadabagi mamitari Phibam sing asi yenglaga lokhat phamthokba thabak lokhat kadabani haina Hill Tribal Council HTC gi sirol amana phongdorakli atopa pawamadana India da ahal oiraba singda HIV khwaidigi masing yamna leibada Manipur su ama oiri report India gi oina HIV gi case asi hisab tawduna yengbada hokhiba kumsing Englishing ani dagi asum hantarakpa thengnari awang nungpoki state oiriba Arunachal Pradesh Meghalaya amasum Tripura dadi HIV gi case hantarakpi sang asi singthaningai oina leiri kumsing Englishing ani dagi mamang sai Englishing ani ga kungani thoida sada 0.20 da hantarakpa uri nakalamuramda awang nungpok lamdam gi oina inauna HIV masing hengalakpi gi sang asi mamang sahi Englishing kungani thoigi oina akiba phangna wongkhalakpa su thengnari awang nungpoki state ama oiriba Mizoram da mamang sahi gi hisabta HIV gi case asi apun mami singi sada 2.34 oikhi Nagaland sada 1.34 aduga Manipur gi oina sada 0.94 haidibasi ahal oiraba singda thengnaba case ni state asigi mathangda Andhra Pradesh Telangana Karnataka Meghalaya amasung Delhi da laidiba ahal singda HIV positive oibigi sang asi sada 0.70 dagi 0.35 gi sang da laidi haina report amada phongdorakli Meghalaya da sang asi sada 0.39 oiri Tripura da 0.22 Arunachal Pradesh 0.13 Assam da 0.11 amasum Sikkim da na sada 0.08 da laidi haidi India da HIV hengalakliba Kongsat asigi matana kumsing Englishing ani ga kungani thuida laikiba HIV gi report khwaidigi mayek sengba information putokhi leba asiga ayamba state sing amasum union territory singda punna yengwada HIV infection amasum AIDS kamari lainana sikiba miyoi masing jo hawkiba kumsing Englishing ani ga taradagi mamang sahi Englishing ani ga kungani thui phawgi manungda hanthana leibui hawkiba sahi khara asida Mizoram gi oina ahal oiraba singda HIV gi case asi hawkiba sahi singa yengnabada khanghaudana hengalako thengnari eduga amaromdana Arunachal Pradesh Meghalaya amasum Tripura da layong asina mi sibigi sang hengalaklabasu khongjel yamna tapli haibuli masigi ona tainabada HIV amadi AIDS na mi sianbigi sang asi Nagaland Assam amasum Sikkim gi oina di hanadigi ihen hengatana leidi haina report asina makatari HIV estimate 2022 gi matungina National AIDS Response na laina asigi anoba infection sanglaktanaba prevention gi thabak sing mai pakna sa tharakli masigi mathakta AIDS ka mari leina sikhiba miyoi masing amasum awang ba sangda HIV transmission torokpagi thawong sing su singthaningai oina athingba piba ngamli hairi leba asigi state khradadi HIV infection tholakpagi sang asi tapna hengalakpa suri masi mi painingai ni hairi amaromda state khrada asigumba infection gi thawong asi handaraglabasu atop state khrada di haujiksu transmission gi akibasi wangna leiri hairi miyam amadi lainga ani na wakhal tamina duna tamthiba layong amadi laisat makhal sing asidagi ngakthoknaba honaba haibasi tangai fataba oiri masi miyam gi haksil sauna singnarakpa amani haina National AIDS Control Organization NACO gi Additional Secretary amasum Director General Miss Bihi Hekali Zimomina akan buwapum tamki National AIDS Control Program mangagi maruoiba panamdi sahigi oina nauna HIV infection hengalakpa amasum AIDS kamari lenaba mi sibigi sangas hawkiba kumsing English ngani kunna oirama sanga dudagi English ngani kunga manga dagi kunga turuphaw gi manungda sada marfu gi sangda hanthan ba haibisini
Indianasu lakliba kumsing Englising aniga taragumdoi phawgi manungda Global AIDS epidemic asi mapung phana loisin khinaba thaurang oina United Nations Sustainable Development Goal SDG hairiba khongthang asi lokholakli haina report aduna pali official kayanasu report adugi matangna tuan ba comments sing pinarakhi state ki thakta yengbada epidemic asi hengalakpi sang asi amata manadri awang nung pokte lairibi state singi oinri sahi yamlaba singda HIV case ki masing asi punna yengbada mi paininge oidi haina National AIDS and Sexually Transmitted Disease Response Report 2023 na phongdoki Andhra Pradesh, Chhattisgarh, Goa, Karnataka, Kerala, Madhya Pradesh, Maharashtra singwa state singi oinadi ahal oiraba singda HIV mayuknabi ki sang asi hantarakpa uri hainisu report asina makhatari makhasa tarakpu oina Eastern Express ki ngasigi editorial ma'am da thamjaramgi Kuki singna Konsilliba Tribe singi manungda Kuki Natte Hairakpa Kuki kanano haibisi miyamna munna khangnare Sir James Johnston iba Manipur and Naga Hills kauba kumsing Englising amaga sani panga maudra ka tarukta London na phongba lerikta Kuki haiba oi si Manipur kumsing Englising amaga sani panga kunthra dagina niphu phawba ahan boina taba phangki haina iri Manipur thengna sanglakhiba Kuki furup na lamdam masida yelongai digi leiraklaba tribal furup maru oina Aimol Siru Koireng komna singba sing konsingduna Kuki olhana na bohonari kumsing Englising amaga samapan ga mart fugo tareta Kuki sing apikpa tribal furup kuntrabo Kuki tribe oina Indian Constitution ki makhada sakang binaba India ki matamadugi Prime Minister Rajiv Gandhi da memorandum pikhi madugi matungina Kuki sing asidi scheduled tribe status phangduna lairi May ahumdagi maite amasum Kuki gi marakta hana sunabigi irang tholakpadagi tangdo leitadaba phibam ama mayek maduna lakli irang maraksida Kuki furup ki manungsan mani haiba tribal apikpa furup kayana makhoi Kuki Natte haina phongdorakpa leire saliba tha sigi kunga taretta kom furupna makhoi kom oina hingani Kuki Natte lamdam asida yelhongai digi leiraklaba yek salai leijaba furup ni hairi aduga manana Aimol tribe nasu lalasi horakpa kuidringaida Aimol oina leigani Kuki tribe Natte haina phongdokpa su leikrabani tasing nasu Aimol Siru Sothe kom na singba tribe singasi yek salai leiba yellow furup singni haina su akhanghai kyana phongdoknarakpa su leikrabani Manipur thengna sanglakhiba Kuki singna makhoi lamdam asigi yellow furup ni haijaba yanaba hanagi yellow furup sing konsinna ba hotnabani habiye Masina maram oiraga tribal furup singi marakta sauna umkhatnarakpa yabi singnaba leiri lalasi su karamba matamda loigadagi haibasu khangma ngamdri lalasi sangdorakliba makhai wathok kya lakpai haibasi madi soidre Kuki khulai paibi singi ka henba thawong singda singi furup kya penadre haibasi mayek single adomenama khonjal thokna lawbadi ngamdri haibiyai Aimol kom natana atai furup amatana makhogi pungning oiba wapam phongdokpa ngamdri thengna sanglakpa Kuki singna hanagi tribe kya gi mathakta leiduna control tokre Kuki singi marakta lal pamdaba Englising leiba pama furup kya leiri khudam oina thadau students association na santi hanjin hanana madi umkhanariba furup sing pungning fathana ba phongdokpa lekre adubu wapa madu committee on tribal unity kotuna akan mamong na yaning daba phongdokpa ga loinana wapa madu handokadabani haina kihanbegi thawong chatharakli masina taklibadi lalasi Kuki gi furup khrana hauduna thukanbani haibani Pibamasi khangna thabak tawba tangai fadre haiba ngasigi Eastern Express ki editorial ma'am da thamjari makhasa tharak poina to perform Myanmar junta amadi Ethnic Army Alliance ani gi marakta yanaba purakpa ngamkhidre Myanmar gi military junta amadi Brotherhood Alliance ani gi marakta awang thangma san state ko thoknaba lepnaba wari sanaba yanaba purakpa ngamkhidre Alliance Ethnic Army gi Maikai digi phongdokpa junta gi maikai alliance na thamkiba wapam makoina ngakna satpa ngamdre maramasna yanaba purakpa ngamkhidabani hairi Arakan Army Myanmar National Democratic Alliance Army amadi tang National Liberation Army ahum punsinduna English ngani ga taraka mapan gi junta da Brotherhood Alliance asi semkhibani English ngani ga kunga mathoi junta na ku sathaduna Myanmar gi lengak paisin khraba matung dagi Alliance Army na puna junta mayukna ba horakhi Sayesigi October third Sun State Operation 1027 haina mingthon operation ama Brotherhood Alliance sathaduna Myanmar amasum China ani ki marakta lalon itik sathabagi khwaidi gi marueba border threat ki mafam sing ethnic armed group singna pashin mangamkhre junta gi maikei gi
artillery amasum air strike chathaduna ethnic armed groups sing lakshina bu honarakhi masina maram oiraga lan asida misam samaga kunthra ki mathak sian kibaga loinana miyoi lak ama henmana mayum thadoktuna lanjenaraga lairi lan asigi matung China amasum Myanmar ani ki marak sathaba border threat apan bathokhtuna lairi China na maruiba thaudang loduna Yunnan province ki konung Kunming December Kungani Twitty Kungamari Fauba, Brotherhood Alliance Amadi, Junta Aniki Marakta, Waris Hanaduna, Yanaba Prognabonaki, Adubunakalana, Makoi Pirep, Hando Habi Yadan Laina Badigi, Waris Hanabasi, Mahiyan Mangamkidi. Adumina Anobasi Horaga, Zanawari Tamanung, Amung Hana Waris Hanaba Hainaganaki. Waris Hanabasi the ethnic armed group Singi Makeda, Hena Kongpam Sitna Waris Hanabangam Naba, Awang Tangbasan State Lady Bazuntagi, position sing Brotherhood Alliance in Loction Crep. Ahan, but the Waris Hanabasida, December Kuntraga Matu Faba, 6 pair Tonava, Sainaki Makedi Pukalaki, Adabu Wapam do Kutona Ribanakalan Magna, Yanabangam Kidi, Chinese Foreign Ministry Wangang Roy. Wang Wen Bengi Makedi, Awang Tangu, Myanmar, Santi Purana Bohona Bada, Beijing na mapung pana sawali mapam asida santi thamnaba mari leinaba party animakna khut thanaba hanthanduna ahan batanga ki wari sanaba matamna yana ki buwafam sing ngakna sat patangai fade haidi atopa pawmana Air India gi staff mari passenger ama fare Air India gi staff mari amari UK satkadaba Indian passenger amaga Delhi airport gi CISA personal singna human trafficking racket CNBagi damak forkre Air India gi Makedi staff mari si suspension na thamkre makoina staff mari suspend toriba si human trafficking gi case ama makoi gi mathakta thigat pad hena khudong sa hanabani hawkhiba yum sakai sanumita Delhi gi Indira Gandhi International Airport ta Birmingham tamna paigadaba Air India gi passenger kharagi thawong da singna ba leibidegi security personnel singna CCTV footage ta yingsilaba matung passenger singadu immigration official singna mapana satpigi ayaba pikidi madugi matung airline gi staff singa lakna ba khangalaba matung sena bi staff singadu su punna fogat khibane haidi atopa pawmana Mizoram sarkar na CBI bu thijinbigi ayaba pikre Mizoram na thokpa corruption ki case in Central Bureau of Investigation CBI bu thijin hanbigi ayaba Mizoram government na pikre State ki gazette notification number Delhi Special Police Establishment Act 1946 ki section 6 na piriba sakti edu Mizoram sarkar na state asida su satna hanwada ayaba pire haina laukthokli Mizoram government state asida thokpa corruption case in CBI bu thijin hanwada ayaba du pire haidi masina maram oiraga mamang chief minister Zoram Thangana palingi matamna Mizoram na thokiba corruption gi scandal kaya CBI bu thijin hangadori Mizoram chief minister Laldoma na phongdorakpada maangna December 9 chief minister oine hek wasak lobaga Zora People's Movement gi sarkar sina Mizoram na corruption muthana ba hona bada hena puning singsinna ba thabak paikhat kani lakthoki maram sina anti corruption gi khongthang ama oina CBI bu senja thumja ga mari leina ba state asigi case kudimak thijin hanana ba invite tobune haidi Delhi Special Police Establishment Act 1946 ki matungina CBI na case ma thijin ma matamda state government ki gi mangjona concern lawba tangai fadi haba wapam yauri madugi damak CBI bu Mizoram gi casing thijin ma yanaba Delhi Police Establishment Act asi Mizoram su satnari hain state government na lathokhi bane haidi loisilak poina to papawm na Narendra Modi thamoi kanmali Manipur thugai bada asobo thaudang lawriba Kuki MLA tara exalo Manipur India ki manung salib state amana tara haina hangladun India ki Prime Minister Narendra Modi thamoi kanmali na ki nasana na mayam na awaba taraga thani pal surakadara Kuki singi landas to woyama phaw haida bai si aikhoi thamoi kaire aikhoi yamna pendi loina Manipur ki chief minister na su thauna leina Kuki MLA tara si asobo parama tambiduna matungna amu hana lam helaktana ba athubre action lawbina ba mitai community joint coordination committee gi sirol amana phongdoraki sirol sin hai Kuki khulai paibe singna mitai maitai da landa dona maitai gi yum kaya tumna mai thakre miyoi sani hena hatpi kre haujik su thiba khangdana miyoi kaya ma phong khangdri asuk tam thina mitai singna Kuki sna lan tarakli ba sigi maruiba insili ba miyoi singna Kuki MLA tarasini Kuki gi MLA taras haujik pali ba BJP lenga sigi BJP MLA tarini masigi manungda minister ani nemsa kipgen kangpokpi amasum let pau hawkip tenopal AC ki yauri bani haidi yamna ngaklibadi
lenga asida yauriba makhoi tarana phongna ayiba sirol iduna lenga asidagi tokle amadi manipurdagi tongan administration ama leiragani lehangadabani hairaba fawpada lenga asina amadi assembly speaker na action amata lawba ngamdribasi kari maramgi no hainasu hangladuna cm na matam kharagi mamangda bjp double engine lenga ni narendra modi gi lenga klairingai de manipur nungai haurasi sakot payaba sakot haurasi haikibina hari yamna thamoi sokliबदी asuk yamna misi mina yauraba miyoi kyagi yummai thakiba relief camp da mathwai hingnaba nomagi sak sakhom khara sarga tangjafam lauduna hingliba asuk phibam sadriba mayam haujiksu kuki singna makhoi gi khudong saba yenglaga singthaktagi nomai mitei singda kapa leptri asuk phibam sadriba sida manipur nongmata laktuna irang asu lusinana basindaba shiriba sokliba mayam relief ta ladiba sing kari sari karamna leli haina hana yengdriba si kari gino haina songlakli adu hauskoina di myam paus matang sa lusinjarage masu myam puna no update ngamina saina channel sigi mekedi gi myangi mafamda makhata na thamjari